Prime Minister Narendra Modi ngasi mahaki New Delhi da official residence ta Union Minister Amit Shah, Rajnath Singh amadi atay atopa minister sing unakray. Masigi mamangda tha sigi manungda tuan ba Union Minister singa mangarak unaduna Minister Singh asina masa-masa na pairiba fam singa dugi matangda kari-kari thabak tawkhrabagi haibagi matangda wari sanakray. Ngasi unabaduda Union Minister Nirmala Sitharaman amadi Piyush Goyal su sarugyaki. Political observers singi matungina Minister singa unariba si Cabinet chawthokpa amadi fam hongdok hongjingi matangda oiramba yai haina thajanari. Masi Prime Minister na Union Minister singa pangthokpa normal review meeting ki saruk amani hairi. Selen Digital amadi NR Media na satharakpa thorom gi manungchana Pangai Bazar amadi Sambraida COVID-19 gi matangda awareness pibagi thorom pangthokre. Thorom aduga mari lenena Fanjobam Lanajit producer Selen Digital na haikibada COVID ki laisada si aikhogi apunbagi pangan khaktana thingba ngamgani. Thorom aduda NR Rajesh TH Badansu sarugyaki. Film Forum Manipur gi member sing na koina satuna masage anabana maram moiduna ngamdaduna leiriba artist sing amadi COVID-19 na maram moiduna laikhidraba artist sing ge imung sing da sana thana polam sing mateng pangkhre. Film Forum Manipur gi member sing na ngasi polam sing adu hoji masage anaba mana maram moiduna leiriba Bisnupur district ke Tabul Mayai lekai dege actor Yanglem Ingosa Thobal district ke Yaripok dege forum ge joint secretary su ariba Usam Nirjit Kumar loinana masage anabana amadi COVID-19 na maram moiduna laikhidraba filmmaker MKZ Iromai Park SS Romeo amasung Fagiroi Surmangol ge imung singda nongmada imung amada changba sana thanaba polam sing khusinaki. Sevahi Sangathan 2 ki saruka moina COVID-19 second wave lanthing naba lengak na lockdown amadi curfew thambana yumdagi mapal thokpa yadabana nomgi changba sana thanaba polam sing phangba warba amadi senthok lambi walaba imung singda kumbi SG hanage MLA and mangi bu sogatpa singda thilakpa Pausing ahanba tangkaki oina Wangu Gram Panchayat Wangu Terakhong Gram Panchayat Borayangbi Gram Panchayat amasung kumbi Municipal Council ge polling booth kuntarukta yenthokna bigidamak booth level committee gi secretary President Singh Kauduna ngasi khusinakre. Missing hengatpa thingnaba Assam gi Chief Minister Himanta Biswa Sarmana lainga ki khudong saba phangnaba angang ani khak laigadabani haiba wafam hongdokre adumainamak center gi tuan ba miyam gi yaifagadaba khudong saba kayamarum pibana scheme khudima konseloi hairi angang ani dagi henba sing lainga ki thabak tawba amadi local election sing saruk yabada athingba laikhraba matung anuba wafam asi hongdorokpani. Haukiba pungkun marida India da COVID-19 na maram moiduna mioi lising amaga chamanga humputare laikhidre masi tharaga hojik fawbada laikhidaba migi masing punna lakh ahum lising marifutaruka satre tarahumdai sukrai phagalakiba migi apunba masing na crore ani lakh marifutaret lising humputaruka sumna mapan surai nakala maromda haukiba numit kunthra nipan asida thangna na laina asidagi phagalakiba migi masing na anobo positive case masing dagi hengalakrai positive case masing lising humpugi makhada hantharkiba golena hojik apunba positive case masing crore ani lakh marifudrani pan lising marifu mathoiga samapan humpunga leiri active case masing na lakh taret lising kumapan ga chani nipumdoi leiri haina Union Health Ministry gi makai dagi khanglakli. Tokyo Olympic ta saruk yanaba khalak pahaibasi mahaki punsigi khwaidigi sauba achievement amani haina India gi nupi hockey team member Mizoram gi Lalrem Siamina hairi naha oiribi hockey sanaroi sin hai ai hakpu Tokyo Olympic ta saruk yanaba khalak pahaibasi mahaki laikhidraba apopagi manglan mangphaunobani sahi kun mathoi da ngairibi sanaroi asi Olympic ta khalakpa Mizoram gi hanba sanaroi su oiri Olympic ta satkadaba member tara turukna saba nupi gi hockey team da saruk yaba phangba si mahaki state na sahi kun manga sang ngairaklaba apamba ma mahakna thungan bangamle masigi mamangda state asidagi Olympic ta saruk yakiba si archer si Lalrem sanga khakta ngairi mahakna kumja lising amaga chamapan marifudrani thoigi Barcelona amasung lising amaga chamapan marifudra truke Atlanta Olympics ta saruk yaki agency ga unaba amada mahakna hai ai hakki telaba career sida masina fight gi sauba achievement ni.